Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Kuki Millitantsing Thamnapokpi amadi sabungkok khunawda Nongmei Kapsinduna Landasillakhre Kuki Millitantsing na yamna toina Nongmei amadi bom Kapsinduna Landasillakhre oireba Imphal East District ki Yangnangpokpi PS na koliba sabungkok khunaw sabungkok Thamnapokpi amadi sana sabi maitai khulsing asida ngarang Kuki Millitantsing na Nongmei Kapsinduna Landasillakhre haidi sabungkok khunaw Village Development Committee Secretary Ningomam thoibana pauche sida phongdorakhibagi matung inadi ngarang numidang pung 3 kunlom taba matamda Kuki Millitantsing na uyok ching amadi tuichin faimol hairiba Kukisinga na dominate tawduna lairiba chingsang asidagi sabungkok khunaw sabungkok Thamnapokpi amadi sana sabina chingba mafamsingda Nongmei round ni fu rom Kapsinduna Landasillakhre hairi mahangna Nongmei Kapsillakhpa aduda mafam aduda khunja sing ngak senduna lairiba BSF amadi Manipur police ki kangbuna su khud handuna Nongmei kapki masigi matungda Kuki Millitantsing na Nongmei amuk hana kaplakhidre adubu makhoina lairiba chinggi saruk singda chathok chasin tawduna leibagi khudam uba phangki makhatana Nongmei Kapsillakhigdra haibagi chingnaba khunja singna akiba fawbodagi ahing tumna khide hairi amaramda ngasi namiyungba pung 12 kunlom taba matamda su Kuki Millitantsing na tuichin faimol hariba chinggi saruk asidagi Nongmei round ani maitai khultamna kapsilakhi makhatana di Nongmei kaplakhidre housing mafam aduda commando police sing amadi BSF na chingbana khunja sing ngak senbagi thabak akanma mawngda laukhali hairi lamekar 110 da tharamba popi yanthakre Manipur lengana chatharakpa waron drugs khongjangi saruk manung channa ngarang urkhul district ki Thamajol chingmai da lamekar 110 da tharamba popi pambi sing yanthatuna manghankre popi pambi sing thare haibagi chap chaba pau phangbadagi 19 suba Assam Rifles Forest Department amadi district administration gi apunma combined force na popi pambi sing adu yanthatuna manghankibani hairi Popi pambi sing adu thabada sizinaba tongan mafam singda saramba khangpok sang nipan amasu mai thadokuna manghankre hairi hiramasiga mari renana chief minister gi social media platform X thadorokpa warolda popi pambi sing mai pangna yanthatkiba dubu thagatba phongdoki makhata su Manipur gi tongan machingi lamda popi pambi sing kadaida tharibage haibadu thibagi thabak chatuna yanthatuna manghangani ngarang popi pambi sing tharamba aduga mari lenana case ama su lokhatuna makhadana thijin humjin bagi thabak chathaduna mara leiba sing ain gi oiba chairak pinaba thabak lokhatkani haiki tribal sing gi phangpham thokpa sing phangdabagi mayokta wakat khongjang changsin krei Tribal Youth Council Manipur TYCM na Tribal Affairs and Hills ki Minister Lepa Hofkip mang khrabara haiduna tribal miyam na koiti thiri miyam na pangbiu haiduna ngasi wakat mi pham chathakre Tribal Youth Council Manipur na sinduna tangkhul Baptist Church mamangda state asigi tribal singi chawkhat tharang thinthare institution sing maning halle amadi tribal singi kholau tabi dre haiduna sangsin khiba wakat khongjang adula Tribal Youth Council Manipur ki Secretary Robert Gonmai na phongdokhiba da haukiba October Tareta Council asena lamdam asida tribal community singna thengnariba awaba khudongchadaba kayagi matangda lenga ki puning chingsiladuna memorandum ama pisinba laikre adubu ngasi phawba lenga ki maikaidagi matik chaba thabak laukhatte Manipur lenga ki Tribal Affairs Minister and Hills ki Minister thiba khangkhidaba kuire miyamna minister sibu fangnaba thibada charuk yaminaba hairi